저거 넣는 한 개. 하우하게 봐요. 찾아하면 돼서. Quen rồi à? Không, chỉ cái hai mình chứ lùi. Ngasi디 mamdringida hale ang sayo akoy MU campus manungda walking garo bisale Instagram da di na hakatpane sida so matiem di hapongge hamni na walking japang is de get ta thabam le da khongin thorpre spada imon ai phajana sangi he MU get manungdai tholokpane bogo 자, 답답 젠 돌아오고는 미 다리에 짱이야 봐. 콩게 ngang cái chiều thì bám một sợi bên rồi, warm up âm đi rồi, rồi đây workout timing gì, nghe đi, cái gì cũng tara tara ba, tham khai cũng tara rồi, walking bu dịch này brush hair này, hay nè, mình đây cái yung lộc cái này sẽ get phục cái mu, cái parking mu, chân chân mấy lao rồi đó, rồi tầm chín này, những ngày qua rồi, rồi cái này bám giờ ba. Soalnya MU campus menung juga soalnya pam bang gitu, sih yang pam ya, sin mana yang pam betul, aduh kang lama mangi dah malah betul, aduh yang pam ni, aduh pam bang ding, angkai ini tuh siapa ni aku, ngasih dia di tanjah tu lor gas, kucing am ni apa, garis main cak kirim, nanti naga, atau ini macam tu, kucing am ni, cing nungai apa pam je, MU tamu I'm very lucky. Aruga view am yang anjong ya, si view jong, wah, lang trek lang ui ya, cek pasal ya ni, labu kasih loi uraga, post ay si, sting jong, Manipur je, sting nak loi kasih le do, aku di sini loi kasih le do, sting nak suam cai tu ada sting mula do, sting nak loi kasih loi, asyik di, ngan nak lagu ni na, sah hinjang, thong tu keh hay na, orang cak las semua thaga, ada macam thapa kaya asyik di. Hawaii ga yerum ga thong dune ba haina thong je Hawaii yerum ni ai lai ba mem cha ba thak pai de taw we na hai pa comment yaw yaw we comment bain tor ko to mem waro bi ga nu sau bi ga nu ai gi official rai mawang da su hai jaw dune official ra halak pa sei sa thok sin daw de number video a ko ni na dum ma ko oi de ti koi chat pokot som te ya de koi bu gi video thagalo ha do ji ya de ni na pai ya da ba di lockdown loir ga jo ai oina sa thok pa ya da ba timing oi ba sik se aduna pai lite hajik matam khara di map smaina khangmin na gi ji aduga matung tarak ko dai video phacha phacha ba nam na gi plan map lei drone ga tor ga nam ge ha ba gi wakhan ju map lei ai soi na hakka charke adu ngasi gi di map pun neng mina ji yerum ga hawai ga pun na thong ba si kum da ji ko ngau ge toi em pai kum da di hajik cha gi sing sol ko ngai nge da Sakam thozi. Siamuk sol lamaji. Si sol lingi da songgia souje. Si sanggong ke kapsa laga salu siraji. Samulle. Ui. Sagi thorum lore. Si chingi singgi sore. Si mahapsa lamage. Saki tabam lore si kamak tringai da sa thak thora ni mamina hinjang sembiri kam ba zuma ni yeng bi ni kai sa thaj lo sai he ka je ana sa thak pai khnuai je wana hala ba ba che hoy chini diam ta hapte ai yo chana da ba matam Hama kara hela mani ba disu sep lady kaka so kata ho ngasi yam pha status amu ye ai ga friend oi ba mana ko thara ko ne ba ha ai pathura ge hambra amti ba mai je treat him like a king before you want to be his queen. Men are not robots, they too have feelings and emotion, treat them accordingly. Hey tik post ai si Oreo How are you there? How? Amuk sak thong mong ka khalui ye. Sa thak phu loi re, khadang nom phu loi re. Aur na sak ong thong ra ji. Mami na
ꯆꯝꯐꯨꯠꯀꯤ ꯃꯊꯦꯜ ꯃꯌꯥꯝ ꯁꯦꯝꯃ ꯊꯝꯕꯤꯔꯝꯃꯦ ꯑꯁꯤꯁꯨ ꯆꯥꯛꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯍꯌꯦꯡꯁꯤꯗꯤ ꯀꯅꯥꯅꯣꯃꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠ ꯇꯥ ꯃꯥꯜꯂꯦ ꯑꯃꯗꯤ ꯃꯤꯍꯨꯟꯒ ꯑꯔꯣꯏꯕꯤ ꯆꯣꯡꯉꯝꯃꯅꯤ ꯕꯦꯕꯤꯝꯗꯤ ꯃꯣꯏ ꯄꯩꯈꯥ ꯍꯥꯏꯗꯣꯛꯀꯅꯤꯅ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯑꯃ ꯇꯥꯏ ꯆꯨꯝꯗꯣꯏꯔꯥ ꯂꯥꯟꯗꯣꯏꯔꯥꯗꯤ ꯈꯪꯗꯦ ꯑꯗꯣ ꯍꯥꯏꯗꯣꯛꯑꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯁꯣꯏꯗꯅ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯆꯥꯛ ꯊꯣꯡꯗꯣꯛꯈꯤꯒꯦ ꯍꯦꯟꯖꯥꯡ ꯊꯣꯡꯗꯣꯔꯛꯈꯤꯒꯦ ꯆꯝꯐꯨꯠ ꯇꯧꯈ꯭ರೆ ꯍꯧꯖꯤꯛ ꯌꯦꯔꯨꯝ ꯌꯦꯔꯨꯝꯁꯦ ꯉꯁꯥꯏ ꯐꯨꯠꯂꯝꯗꯧꯅꯤ ꯆꯥ ꯊꯛꯏꯉꯩꯗ ꯁꯤꯃꯨꯛ ꯀꯥꯎꯔꯦ ꯀꯥꯟꯅꯗ꯭ꯔꯦ ꯅꯅꯥꯎꯒ ꯑꯗꯨꯗꯒꯤ ꯄꯥꯕꯨꯡꯒ ꯃꯝꯃꯤꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯣꯏꯕ ꯌꯦꯟꯅꯦꯕ ꯑꯗꯩ ꯃꯔꯨꯝ ꯃꯌꯥꯝꯁꯨ ꯃꯔꯨꯝ ꯈꯨꯌꯥꯝ ꯑꯃꯅꯤ ꯀꯣꯏꯁꯦ ꯁꯤ ꯍꯧꯖꯤꯛ ꯊꯣꯡꯊꯣꯛꯑꯁꯤ ꯃꯆꯜ ꯁꯦꯝꯕ ꯂꯣꯏꯔꯦ ꯇꯤꯜꯍꯧ ꯁꯤ ꯈꯛꯇꯅꯦ ꯍꯥꯞꯇꯣꯏꯁꯦ ꯍꯋꯥꯏꯁꯤ ꯂꯩꯔꯦ ꯑꯗꯨ ꯀꯩꯅꯣꯁꯤ ꯂꯣꯏꯗ꯭ꯔꯤ ꯁꯤ ꯌꯦꯔꯨꯝꯁꯦ ꯁꯧꯔꯛꯇ꯭ꯔꯤ ꯁꯤ ꯉꯥꯏꯒꯤꯁꯦ ꯉꯥꯏꯍꯥꯛ ꯑꯩ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯁꯤ ꯌꯥꯝ ꯇꯞꯄꯦ ꯍꯧꯖꯤꯛ ꯗꯥꯏꯔꯦꯛ ꯉꯧꯊꯣꯛꯑꯅꯤ ꯐꯨꯠꯄꯁꯤꯅ ꯑꯇꯣꯞꯄ ꯀꯣꯟ ꯑꯃꯗ ꯐꯨꯠꯂꯁꯦ ꯇꯥꯎꯕꯁꯤꯅ ꯌꯦꯔꯨꯝ ꯇꯥꯎꯕꯁꯤꯅ ꯑꯇꯣꯞꯄ ꯀꯣꯟ ꯑꯃꯗ ꯇꯥꯎꯔꯅꯤ ꯁꯤꯁꯦ ꯍꯋꯥꯏ ꯊꯣꯡꯕꯒꯤ ꯁ꯭ꯇꯦꯞ ꯍꯧꯖꯤꯜꯂꯒꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯅ ꯈꯟꯖꯕ ꯍꯋꯥꯏ ꯊꯣꯡꯕꯅꯤ ꯈꯥꯡ ꯁꯤ ꯈꯔ ꯆꯣꯠꯂꯤ ꯁꯤ ꯌꯥꯟ ꯁꯥꯍꯟꯈꯤꯁꯤ ꯊꯥꯎ ꯁꯥꯔꯦ ꯁꯣꯔꯤ ꯈꯥꯡ ꯁꯥꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯁꯥꯔꯦꯁꯤ ꯊꯥꯎ ꯍꯩꯖꯤꯜꯂꯁꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯔꯦ ꯁꯨꯝ ꯊꯣꯡꯉ ꯍꯩꯔꯛꯄ ꯍꯥꯏꯗꯤ ꯊꯥꯎꯒꯁꯦ ꯌꯦꯡꯗꯕꯤꯗ ꯖꯣꯔꯣ ꯍꯩꯖꯤꯟꯕ ꯍꯩꯔꯦ ꯑꯩꯒꯤ ꯁ꯭ꯇꯦꯞꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯔꯝꯗꯕꯁꯨ ꯌꯥꯏ ꯑꯩꯒꯤ ꯊꯣꯡꯖꯤꯟꯒꯦ ꯍꯣꯏ ꯁꯦꯞꯇ ꯇꯥꯔꯦ ꯗꯦꯟ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯉꯧꯔꯕ ꯃꯇꯨꯡꯗ ꯍꯥꯞꯅꯤꯡꯕ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯃꯆꯜ ꯑꯣꯏꯒꯦꯔꯥ ꯑꯃꯨꯛ ꯍꯥꯞꯆꯟꯕꯤꯅꯤ ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯜꯂꯁꯤ ꯊꯨꯝꯁꯤꯗꯤ ꯑꯩꯈꯣꯏ ꯇꯃꯥꯏꯅ ꯇꯧꯕꯗꯒꯤ ꯃꯥꯏ ꯇꯦꯛꯅꯤꯛꯁꯤꯅ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯍꯥꯏꯅ ꯉꯧꯕꯤꯔꯅꯤ ꯍꯧꯖꯤꯛ ꯃꯍꯤ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯌꯥꯔꯦ ꯁꯣꯝ ꯁꯥꯏꯠꯀꯤ ꯂꯣꯏꯔꯦ ꯁꯣꯝꯒꯤ ꯌꯦꯔꯨꯝꯁꯦ ꯑꯃꯨꯛ ꯅꯩꯔꯁꯤ ꯍꯧꯖꯤꯛ ꯃꯔꯛ ꯑꯁꯤꯗ ꯉꯁꯥꯏ ꯆꯥ ꯊꯧꯕꯩꯁꯤꯃ ꯑꯃꯨꯛ ꯆꯥ ꯂꯣꯏꯁꯤꯟꯕꯤꯔꯅꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯄ꯭ꯔꯣꯁꯦꯁꯅꯤꯗ ꯀꯩꯝ ꯉꯥꯏꯅꯗꯕꯤꯅꯤ ꯈꯨꯠ ꯀꯩꯝ ꯍꯥꯡꯗꯕꯤꯅꯤ ꯁꯤ ꯂꯣꯏꯔꯦꯟꯁꯦ ꯁꯤꯁꯨ ꯀꯥꯝꯃꯛꯑꯦ ꯁꯤꯁꯨ ꯃꯨꯜꯂꯦ ꯁꯤ ꯊꯝꯖꯤꯜꯂꯨꯈꯤꯒꯦ ꯃꯃꯥꯡꯒꯤ Q&Aꯗ ꯍꯪꯉꯛꯄ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯌꯥꯝ ꯂꯩꯅꯩ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗꯣ ꯁꯤꯁꯤꯅꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯏꯁꯦ ꯃꯇꯥꯡꯗ ꯑꯗꯨꯝ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯕꯗꯣ ꯅꯨꯄꯤꯅꯗ ꯁꯨꯝ ꯇꯧꯕ ꯉꯥꯏꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯤꯁꯨ ꯋꯥꯕꯅꯤꯅ ꯁꯥꯎꯔꯛ ꯇꯥꯕꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤ ꯑꯗꯨꯝ ꯃꯇꯦꯡ ꯁꯠ ꯄꯥꯡꯁꯤꯟꯅꯕ ꯑꯩꯁꯨ ꯑꯣꯐꯤꯁ ꯆꯠꯂꯒ ꯑꯣꯐꯤꯁꯇ ꯍꯜꯂꯛꯏꯅꯦ ꯋꯥꯏ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯅꯀꯣ ꯃꯤ ꯂꯣꯏꯅꯃꯛ ꯇꯧꯗꯦ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯑꯅꯝꯕ ꯂꯣꯏ ꯇꯧꯅꯩ ꯑꯗꯣ ꯇꯧꯗꯕ ꯈꯔ ꯌꯥꯎꯕ ꯃꯥꯜꯂꯦ ꯀꯃꯦꯟ ꯏꯔꯛꯄꯗ ꯑꯩ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯅꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯏꯁꯦ ꯁꯤꯃꯛꯅꯤ ꯍꯧꯖꯤꯛ ꯀꯥꯝꯃꯦ ꯌꯥꯝ ꯀꯥꯝꯃꯦ ꯃꯨꯜꯂꯦꯁꯦ ꯑꯃꯨꯛꯀꯁꯨ ꯀꯥꯝꯃꯛꯇꯧꯔꯤꯁꯦ ꯈꯣꯛꯊꯔꯗꯤ ꯁꯤ ꯑꯃꯨꯛ ꯁꯤ ꯃꯨꯜꯂꯦ ꯑꯩꯁ ꯑꯅꯧꯕ ꯃꯤꯒꯤ ꯑꯋꯥꯕꯁꯤꯡ ꯃꯩꯈꯨ ꯀꯥꯁꯜꯂꯛꯏꯁꯦ ꯂꯣꯏꯔꯦ ꯌꯦꯔꯨꯝ ꯈꯣꯛꯄ ꯇꯥꯎꯊꯣꯛꯑꯁꯤ ꯑꯃꯨꯛ ꯇꯥꯎꯗ꯭ꯔꯤꯉꯩꯗ ꯄ꯭ꯔꯤꯄꯔꯦꯁꯟ ꯃꯆꯥ ꯑꯃ ꯇꯧꯔꯁꯤ ꯁꯨꯃꯥꯏꯅ ꯂꯦꯜꯍꯧꯔꯁꯤ ꯈꯔ ꯃꯁꯛ ꯐꯖꯅꯕ ꯃꯥꯜꯂꯦ ꯁꯤꯁꯦ ꯁꯥꯕ ꯍꯩꯖꯤꯜꯂꯗ ꯑꯃꯨꯛ ꯉꯥꯏ ꯂꯩꯔꯝ ꯌꯦꯁ ꯁꯥꯔꯦ ꯂꯩꯔꯦ ꯍꯧꯖꯤꯛ ꯍꯋꯥꯏ ꯊꯣꯡꯕꯗꯨꯅ ꯁꯤ ꯂꯩꯔꯦ ꯁꯤꯗꯩ ꯊꯥꯗꯔꯅꯤ ꯉꯥꯏꯍꯥꯛ ꯁꯣꯜꯂꯅꯤ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯦꯟ ꯍꯋꯥꯏ ꯊꯣꯡꯕ ꯂꯣꯏꯔꯦ ꯁꯤ ꯉꯥꯏꯍꯥꯛ ꯁꯣꯜꯂꯗꯤ ꯅꯣꯏꯅ ꯁꯧꯕ ꯂꯣꯏꯔꯛꯄꯗ ꯍꯥꯞꯅꯕ ꯑꯗꯨꯗꯩ ꯆꯥꯛ ꯊꯤꯅꯕ ꯄꯨꯈꯝ ꯆꯥꯝꯊꯣꯛꯑꯁꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯔꯦꯗꯤ ꯁꯤ ꯁꯧꯔꯛꯑꯦ ꯁꯤ ꯃꯨꯠꯊꯠꯄ ꯌꯥꯔꯦ ꯃꯩ ꯂꯩꯊꯔꯁꯤ ꯑꯗꯨꯒ ꯂꯥꯁꯀꯤ ꯐꯗꯤꯒꯣꯝ ꯍꯥꯞꯄ ꯌꯦꯁ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯁꯤꯗꯤ ꯃꯥꯜꯂꯦꯗꯣ ꯂꯣꯏꯔꯦ ꯑꯗꯨꯒ ꯆꯥꯛ ꯀꯩꯀꯥ ꯊꯣꯡ ꯂꯣꯏꯔ ꯃꯇꯨꯡꯗꯀꯣ ꯇꯦꯕꯜꯗꯩ ꯒ꯭ꯌꯥꯁꯇꯩ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅꯀꯣ ꯅꯥꯟꯅ ꯊꯝꯕꯤꯔꯝꯕ ꯑꯗꯨꯏꯗꯤ ꯀꯅꯥꯝꯇ ꯏꯁꯧ ꯂꯥꯡꯉꯣꯏ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯨꯜ ꯄ꯭ꯔꯨꯐꯅꯤ ꯑꯩꯅ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯉꯦ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇ ꯊꯣꯡꯗꯦ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ
ꯆꯥꯛꯁꯤꯕꯨ ꯂꯣꯏꯔꯦ ꯏꯟꯖꯥꯡꯁꯤꯗ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯄꯨꯁꯟꯕꯤꯔꯝꯃꯅꯤ ꯇꯨ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯥꯟꯅ ꯊꯝꯕ ꯀꯅꯥꯝꯁꯨ ꯂꯥꯡꯗꯅꯕ ꯃꯤꯗꯣ ꯄꯨꯁꯜꯂꯝꯃꯦ ꯃꯍꯥꯎ ꯇꯣꯡꯕ ꯇꯥꯏꯃꯤꯡ ꯌꯧꯔꯦ ꯍꯧꯖꯤꯛ ꯃꯈꯥꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯀꯩꯅꯣꯗꯤ ꯑꯩ ꯕꯦꯇꯔ ꯍꯥꯐꯇꯣ ꯃꯥ ꯃꯊꯛ ꯀꯥꯈꯠꯄꯁꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯃꯈꯥꯗ ꯀꯨꯝꯃꯒ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯔꯒꯦ ꯍꯧꯔꯁꯤ ꯆꯥꯕ ꯍꯧꯔꯁꯤ ꯍꯥꯎꯏ ꯍꯥꯎꯇꯦ ꯅꯉꯣꯟꯗ ꯌꯥꯝ ꯇꯥꯒꯦ ꯑꯩꯅ ꯌꯦꯔꯨꯝꯁꯦ 2 ꯂꯧꯔꯛꯄꯅꯦ ꯄꯥꯕꯨꯡꯗ 2 ꯍꯥꯞꯄꯝꯃꯦ ꯑꯩꯉꯣꯟꯗ 2 ꯍꯥꯞꯄꯦ ꯆꯥꯔꯣ ꯏꯃꯥ 하고 말해야지. 이런 떡볶이는 하고래. 이런 떡볶이. 아, 왜? 뭐 민타인도 우리 떡도 위에 넣으면. 두 거에 봐. 하고래 또. 그거 넣는 한 개. 하고 봐요. 찾아면 돼서. Quên rồi à? Học chị ra mình chứ lùi sao không ăn tùa học chứ đang lùi xem bị hỏi ai gì mày thật tôi à từ này gì hỏi ai chú hỏi gì em hỏi mẹ rồi chắc cả thôi kia xin lỗi cái video editor cái upload tổ tôi này cũng giờ tại pung mapan chập chắn ta rồi mình tara wali si po cha thoga video gì ngasi dum thagat na to dine ma'am ado मैम वीडियो से नुंगाइबिरगदि सोइदना लाइक सब्सक्राइब तौबिरमो अरुगा मैमना कमेंट थाबिरकपदो याम हरावे थैंक यू सो मच ngasiगidi bye bye